ngasi phongkiba tongan tongan ba manipuri sifung sing amasum thokiba thawdo wathok singdagi maroibi i pauk sing miyam da thamjagi ahanbada kuki gi lam haidi bisibu kadaidano amukta thillaga tao numit marini gi matam pibige manipur kuki gi lam haiba leite tombi isel express gi lokosaraga manipur kuki ni hairiba kangbuna yamna toina ngangliba makhogi lam ni hairiba sibu kadaidano amukta khudombi thillaga tao numit marini gi matam pige haina Shiva Sena Manipur State Unit President Dr. M Tombi na matam tharakli ngasi Imphal gi Babu Prada leiba party office ta paumi sing unabada wapam masi phongdorakhibane magna makha taraduna hai Manipur khongsai haibadi matam sangna nungsi sana leminaduna lai Myanmar gi Bangladesh gi refugee oina sangsilakhiba kayana overcome tawraga kuki haiba mamingi namada ainiya da thaba kya tawduna lakli makhoi edu Manipur gi puari sahili sing mangarum hena leiraklaba kariguma amata khangmanate aikhoi gi lon yek lining laison mapung fana leiduna ipai pu singna kanglaipa asi sinaramani haiba khangmanate aikhoi gi lamsi mamanglomda sinaramani haiba khangmanate aikhoi gi lamsi mamanglomda ningthi turel awanglomda thebomi aduga maninglomda Brahmaputra turel phawbani Masidabu kuki gi lamka su haidi Manipur da leiba kuki ni haidi bisi sada marfudi mapalom ni sanglakpani makhoi ne singi singmai kya kok tholaga popi thaba drug karbar tauba forest manganba khul kya mathang tasilaga makhoina maming am hek thonjinba kya situngi mirol kananaba Manipur kananaba yelhomi kananaba CM na khona rubadigi maitei da kuki singla narakpani sei tere khuntakpugum Satharakpa thawungni Birengi khongthang asida punamangna support tawduna kuki sing mapung fana maithiba piba sanghaki kom sing English sing ani ga taraga taruki mamangi lengka na punamag yengduna leirambadagi ngasi asi yaukribni house political party haina khaiba matam nati aikoi punsinduna sabsana thengnaba ipana ipuna thamlamba lamkan ba haibasi yelhomi khudingmaki thawdangni Birengi lenga kalakpadagi inthuna bo hona ba kya amasu yauri Parliament mifam phawbu yongna nupi ani gi wathok pukhatuna honaki madugi matam natraki ningkha tamba sai humdraga manga phare kilometer sahumga maudraga ni pan sangba border fencing ngasi phawbu khaduna loina ba tawramdi aini yadaba kelalon itik tawba mitop kya sanglakpadagi ngasi gi thawongsi oirakhibani Masidanati Sasinaba nomai kapnabada miyoi lising amaga sangwaga kunga mga hatkibagi Supreme Court case laribani CM Biren gi matam na ngasi phawba fake encounter amata thokiba leithri masi punamangna khangnaraba ngakta naiki ngasi Manipur gi hauzik oiriba phiba masida Manipur gi khwaidigi liraba larhulup amaga peace agreement tawnaribisi yamna nungaiba mani matamdura asumna tawramnagadi karigi mamal yamlaba kyagi punsi mangnangmani ngasi aikoina lan haurabasu rajniti tawragasu lam leitraba yum leitraba ireibak leitraba kari wagini khongthang asida aikoigi marakta hena wakal taminaduna nataba thawdok thoktana bokhona mina saiki ngasi tha taret phajilaglaba irang asi hanagi khongsai kangbuna nauna lakpa kuki ni haibasi warakpiu natragadi makhoina soiduna talakani ikai khangnasi thunna Manipur gi hanbikro Manipur mahok sagum nungsi sanana leina bo hona bada khudimangna support tawba sangyaki nakala moromna Manipur thukaina bo hona bada sauna saruk yari ba Mizoram gi CM Zoram Thanga ngasi CM phamdagi takre masina mana tawbuna mana phangmani CM ama oina tawgadaba tawroidaba khangdabadagi ni haina sumangna makhatana phongdoki Makasa tarak poina to papa manamo Human Right Week pangthokre Human Right ki movement hengalak pus afabu khudam ni Justice Ubisa Constitution gi phibanung da yawriba fundamental rights sing asi aikhoi punamakini aikhoi gi citizen ayambana masama gi right khangjadabana maram oiraga ton thana hingli aduba aikhoi gi right sing asi mayek singna khangnaba matam kuina awareness tharakpa leba asi human right ki movement hengkatpani masi apabu khudam na Manipur Human Right ki Commission gi chairperson Justice UB Sana phongdokre International Human Right Week ka mari leina Manipur Human Right Commission asinduna Protection of human rights depend on rule of law in times of communal disharmony haiba hiramasida debate competition ama Palace compound leiba Maharashtra Buddha Chandra College ki all multipurpose hall pangtokre Thoramadugui chief guest ki role piraduna Justice UB Sana makhatana hai Manipur gi praja singna thingnarib awaba singna sigi yenglaga ngasigi topic asida nainaba si matangsai ngasigi competition asigi maruoiba panamdi Human Right
mipung khuding da khangnabani asiguma khana nainaba kaya naha kya saruk yaba mathau tari miyai kya masagi right phangalibra haiba khangdana lairi makhoi gi right kya bu kanagum singna matpiri competition asida saruk yariba mahiroi singna makhoi gi naknaba miyai sing hiramasigi matangda akhang matakpiyo social status natraga caste ki khuraba khenaba gi miyengna tharum dawnudun lairiba makai humanity entity soidana mangkhigani haurakliba nahasung afaba thabak kya tawduna lamdam asi chakhotpa maikei da purakna bonasi afaba lamdam ama haibisi nahasing gi khutta le haiki thauramadu Manipur Human Rights Commission gi member Kangjam Khagendra Singha Law Commissioner Nungsitombi Athokpam High Court Bar Association of Manipur gi President Senior Advocate Yumnam Morsan Singhana President amadi Guest of Honor oina saruk yakhenasu pausna makhatana su phungdorakli Makasa tharak poina to papaw Manipur gi hingsana sugalaba mahiroi sing Assam University amadi Nehuda mingsan mayagani esi Manipur thoklibi hingsa gi irang asina sugalaba mahiroi saniga marfuga mari toan Central University singda mingsan dun lairik tamba phangan binaba thangalakhiba pri amada Supreme Court na mahiroi sing asigidama option ahum pirakre ahanba mahiroi sing asina online gi kuthangna Manipur University gi class sing yaw yagani ani subada Assam University Silchar natraga Shillong da leriba North East Hill University Nehuda class yaw yagani haina phongdokre Chief Justice of India D.Y. Sandersud Justice J.B. Pardiwala amasum Justice Manoj Mishra ahungi bench amana phongdokhibada Justice Gita Mittal na lusingba committee adugi maphamda hausuk Manipur gi hingsa mayuknaraba mahiroi singidamag yenglaga hena phagadaba administrative decision launaba khanglaga naiki ngasi pre-adugi hearing sa tharakpada Solicitor General Tusar Mehetana court asida hai mahiroi singasina university singasida makha sa thapa pamniba course singadu phonganaba nodal officer sing hapre Thoidok hendokna Manipur University da awaba mayuknaraba mahiroi sing asigidama akhanaba arrangement sathaduna class sing yawbada khudong sananaba thaurang dokre Pre-adubu thangalakliba petitioner na Manipur hingsa mayuknaraba mahiroi sing leba sigi toan ba mafam singda changja phamlogdun lairi makhoi haujimaki oinadi Manipur da amok handuna class sing yawba ngambagi pambai leitri haiki asiguma tanja sida masang Manipur satuna class yawbagi khudong saba leitriba mahiroi sing Manipur University gi class sing online gi kuthangda yawba yagana ki adumainamak Chief Justice D.Y. Sandersud phongdokhibada online education asi kadai fawba mahiroi singda susinagadagi haibagi matangna nungnangba phongdokhi violence na maram oiduna lanjenaraklaba mahiroi sing adugi pukning wakal da mauksagi phibam hanjindriba fawbudi langtaknaba laikigani hainasu magna nuaitaba phongdokhi online gi class yawbana kadai fawba quality proper ngamgadagi haibagi matangda asabu wahang amadi wari makoina Central University singda physical class yawrabadi maduna makoigi pukning wakal da lairiba langtaknaba sing kharamakei ko uhan mangangmani Makoi singasi hingsagi irang Manipur thadok tuna selakibani masi human problem amani maramaduna mari lainaba authority sing Manipur University nataba atopa university singda makoi bu mingsalanduna mai masing tamanba haibasida ehenba miyeng sangpham tu eki kanagumba mahiroi kharadi online gi kuthangna sang naina class attend tawba ngamdabi maramasina mahiroi sing apamba matung ina online natragana physical class oina yawjabada authority na khudong changadabani Makoibu karamba safogadaba university singda thajingadagi haibagi matangna order ama pass tawnabu honabada issue amadi mayuknari haibu wafam Chief Justice na phongdokhi karamba mahiroi singna Manipur gi violence asidagi tasingna lanjenarakibagi haibadu khangdoknaba hotnarubagi wantok leiti Central University amada admission phangba haibis Makasa tharak poina Sanga Express tike topa maroiba paukrana political party amagi office ki Maigi tax lupala kuntraga mathoga point nifuguni pan hena toli Manipur English singani taraga tarete ki lengak session paidunu lakriba Bharatiya Janata Party BJP Manipur Pradesh ki state office oiriba Thambal sanglenda Manipur State Power Distribution Company Limited ki electricity ki bill lupa lakh 31.48 hena toli Sanga Express na phongwa pawdo Manipur haujik lengak pariba BJP Manipur Pradesh ki nete pachu thekta leiba state office ki thambal sangle na satliba sai English ngani ga kunga homdoi gi December kunga mari phawgi due date mamang the electricity ki bill si lupa lakh kuntra ga mathogi lising nifu ga nipan ga sahunga taraga manga toli kariguma lakliba December kunga mari asi phawgi electricity ki bill si pithok taba taragadi sarsar gi lupa lising yang khaiga
Samapan ga maudra ga nithoi ga point yankhai ga taruk yauraga puna lupa lakh kunthra ga mathoi ga lising maudra ga mapan ga sahum ga nipan ga electricity bill gi senpam toli Manipur State Power Distribution Company Limited ki subdivision CSD 1 consumers ID 48689367 all consumer number BOLK 130 ओइरिबा निरेपा चुथेक तलेबा कंज्यूमर की मिंगना थंबाल संगले नसिना सिजनरीबा कनेक्शन की टाइप सी पोस्टपेड अनमीटर नि थंबाल संगलेन कंज्यूमर्स असिना माइगी मीटर फेस अहुम लौसिलि कैटेगरी ना बल्ब कंज्यूमर हाइस्तिनी कनेक्शन न पीरिबा मोबाइल नंबर ना 9999999999 नि बिलिंग क्लास ना हाइस्तिनी कनेक्टेड फीडर ना एसएमडी अमसुम DTR named Thambal Sanglin Haina Lady Consumer Sigi DTR capacity na sama kVA ni Amasum connected lot na 75 kVA Amasum billing demand na 75 kVA ni Congress Office ki DTR capacity na 750 kVA Amasum connected lot na 5 kW ni Lakliba December kungamari power consumers bill gi due date oiraga housing lady energy units consumer si lising mapan ga sama ga taraga ni thuga point manga kVA haisni energy unit consume 5.6 ta lising mapan ga sama ga taraga ni thuga point manga kVA haisni amasum transformations loss TRL na sateka kun kVA haisni amasum current energy source na lupa lising maudraga samapan ga yankhai ga point humfuga ni thoini aduga current demand charge na lupa lising tareka satreka humfuga tareka point taraga ni thoini current bill na lupa lising maudraga ni panga satreka taraga tareka point humdraga mari amasum previous area na lupa lakh kunga mariga lising yankhai ga samapan ga taraga point ni fuga tareni thambal sanglen ga haujik lairiba total outstanding due si current bill amasum previous areas punsilaga punalupa lakh kunga manga ga lising nifuga mapan ga satruka kunga nipan ga point kunga mathoini aduga accumulated sarsarna lupa lakh manga ga lising maudra ga nipan ga satruka marfuga taruka point marfuga marini thambal sanglen gi maike dige electricity ki bill asi due date oiriba lakliba December kunga mari phawgi mamangda pithok lagadi total outstanding due amasum accumulated Sarsar asi punsilaga punalupa lakh kunthraga mathaga lising nifuga nipan ga sahunga taraga manga thiga dabane aduga due date ki matungda bill thiragana sarsar gi lupa lising yankhai ga samapan ga maudraga ni thoiga point yankhai ga taruk yauraga punalupa lakh kunthraga mathaga lising maudraga mapan ga sahunga nipan thiga daboiri Manipur State Power Distribution Company Limited na electricity bill gi matang na miyamna piriba importance notice ta kanaguma consumer amada tolibe electricity ki bill adu due date phawgi manungda thidragadi consumer aduda prior information amata pidana due date ki matung ina matung numit taraga mangani ki matungna power ki connection ka kani haina pali highest consumer singna electricity ki bill si check demand draft ki kuthangda company gi lairiba account number highest revenue collection account MSPDCL account number 3563921391 bank name State Bank of India branch Pauna Bazar branch IFSC code SBIN 0007440 da consumer gi ming amasum consumer number ID mention biraklaga thidok piu haina Manipur State Power Distribution Company Limited ki electricity bill gi matang na piba important notice ta pali Sanga Express na Manipur lairiba atay political party singi office singi electricity bill ton bara haina thigal ubuda political party ayami office singi electricity asi single phase da prepaid meter system da connection laukshilamana bill tonaram khide Manipur laiba asabu political party ama odiba Congress party ki BT road laiba Manipur Pradesh Congress Committee MPCC ki office da ngasi December mari fawl maigi tax lupa lising kun nga mathoiga sanipan gi yankhai gi mga gi senpam toli rupa mahul teng taliba Congress office ki consumer gi mingasi Manipur Pradesh Congress Committee gi president gi mingdalai subdivision CSD2 gi makhara consumer ID 44154654 oiba all consumer number na 9M1
3 ओइबा कांग्रेस की कनेक्शन असी बीजेपी गुमना पोस्टपेड अनमीटर टाइप नि मीटर फेस ना सिंगल नि कैटेगरी ना कमर्शियल एलटी नि बिलिंग क्लास ना एलटी नि कनेक्टेड फीडर ना असेंबली नि डीटीआर नेम ना केलिसना एसएस 750 केवीए डीटीआर कैपेसिटी ना 750 केवीए अमसुम कनेक्टेड लोड ना 5 किलोवाट नि लाखलिबा डिसेंबर 23 फावबदा कंज्यूमर्स बिल की ड्यू डेट ओरगा हौजिक लैरिबा एनर्जी यूनिट कंज्यूम असी 607.5 किलोवाट पर आवर नि एनर्जी यूनिट कंज्यूम 5.6 ता 607.5 किलोवाट पर आवर नि करेंट एनर्जी चार्ज न लुपा लिसिंग मरीगा सामरीगा मौद्रागा मापनगा पॉइंट निफु को हमदैनि अदुगा करेंट डिमांड चार्ज न लुपा सामरीगा तरागा मापनगा पॉइंट तरागा निपानि करेंट बिल न लुपा लिसिंग मरीगा समापनगा तरागा निपानगा पॉइंट हुमफुगा मथोय अमसुम प्रीवियस एरिया ना लुपा लिसिंग तरागा तरुका सामगा तरागा मापनगा पॉइंट कुनगा निपानि टोटल आउटस्टैंडिंग ड्यू न लुपा लिसिंग कुनगा मथोयगा कुनथ्रागा तरेका पॉइंट मार्फुगा मापनि लाखलिबा डिसेंबर मरी ड्यू डेट फावबगी मनुंगदा कांग्रेस पार्टी ने इलेक्ट्रिसिटी की बिल असी पिथोकलगदि एकोमोलेटेड सरसरगी लुपा सनीपानगा तरागा तरुका पॉइंट हुमफुगा हुमदो यावरगा पुना लुपा लिसिंग कुनगा मथोयगा सनीपानगा यांखैगा मंगागी सेनफम थिदोकदबनि करिगुंबा ड्यू डेट असी हेनखरगना सरसरगी लुपा समरीगा कुनगा पॉइंट हुमद्रागा तरुक यावरगा पुना लुपा लिसिंग कुनगा निथोयगा सनीगा हुमद्रागा मंगा थिदोकदबनि हानिसु पावसिदा मखाताना सुपल्ली मखासा थरक पोइना तो पाव मनमो इंग्लिशिंग अनिगा कुनगनि थोइदा मी हाटपगी केस लिसिंग कुनगनि पानगा संवागा कुनगनि थोइ रजिस्टर तोखि संसद नुमित खुदिंगी मी हाटपगी थाउदो हुमद्रागनि पान थोखि एनसीआरबी ममांगसा इंग्लिशिंग अनिगा कुनगनि थोइ इंडिया दा पुना मी हाटपगी केस लिसिंग कुनगनि पानगा संवागा कुनगनि थोइ रजिस्टर तोखि हाइना एनसीआरबी गी ख्वाइदगी नौबो रिपोर्ट न फोंदोखरे हौखिबा इंग्लिशिंग अनिगा कुनगा मथोइदा मी लिसिंग कुनगा मापनगा सनीगा हुमद्रागनि थोइ अमसुम इंग्लिशिंग अनिगा कुनदा लिसिंग कुनगा मापनगा सामगा मौद्रागा हुमदोय रजिस्टर तौखिबगा येंगनाबदि ममांग सहीदना मी हाटपगी केस मसिंग हंदखि हाइना रिपोर्ट टु नोलि यूनियन होम अफेयर्स मिनिस्टर की मखारा थबक तौरिबा नेशनल क्राइम्स रिकॉर्ड्स ब्यूरो एनसीआरबी की सही की ओइबा रिपोर्ट टु की मतुंगिना ममांग सहीदा संसद नोमगी मी हाटपगी थाउदोक हुमद्रागा निपान नत्रगना पुंग खुदिंगी मी हाटपगी थाउदोक अहुम हेना थोखि ममांग सहीदा लेबाक्सिदा मीसिंग लाख अमदा मी हाटपगी थाउदोक थोकपगी चांग असी 2.1 ओइखि हानिसु रिपोर्ट न फोंदोक्लि रिपोर्ट की मतुंगिना इंग्लिशिंग अनिगा कुनगनि थोइदा ख्वाइदगी यामबो होइना उत्तर प्रदेश मी हाटपगी केस लिसिंग अहुमगा समीगा हुमद्रागा मथि रजिस्टर तौखि हाइदि तेंतकना मयामना थमजरमगे दो हौजिक ओइनदि मयाम पाउ मतंग से लुसिनजरगे मसु मयाम पुना नोबा अपडेट गामिनसि